अहानबदा मरुइबा पाउ लमदम मसिगी सोकननबा गवर्नमेंट असिना करिगुम्बा थबक अमता तौरोय हाइना चीफ मिनिस्टर एन बिरेना बीजेपी की 29 सुबह कुमोन थौरमदा फोंदोखरे बीजेपी ने लुचिंगबा सरकार ने चथरिबा स्कैंडल असिना सरकार के एम्प्लॉई सिंगी तोलोब अमदि पेंशन पीबा ngamdabani हाइना कांग्रेस ने मराल सीखरे अमसोंग कॉमनवेल्थ गेम्स ता मणिपुर की वेट लिफ्टर कुमुकचम संजिता चनुना इंडिया के अनिसुबा गोल लौरे मेडल लौरबा मीराबाई अमसोंग संजिता दा लुपा लाख 15 पीननबा लौथोखरे खुरुमजेरी एसटीवी पाउ मिरेंग ताबिरिबा सिंह तराम नोकचेरी हजिक पाउ सनो पेजरी भारतीय जनता पार्टी बीजेपी लिंखत्खिबगी 29 सुबह मपोक कुमोन थौरम इंडिया के अतै स्टेट सिंह पांगथोकनबगुम ngasi मणिपुर दसु पाक सन पांगथोखरे मपुंग ओइबा थौरम बीजेपी मणिपुर प्रदेश ने सिंधुना नित्याय पाट चुथेक्ता लेबा पार्टी के हेड ऑफिस ते पांगथोखे थौरम अदुदा पार्टी सिगी प्रेसिडेंट KH8 भवानंदा चीफ मिनिस्टर एन बिरेन मिनिस्टर्स MLA हानगी प्रेसिडेंट सिंह अमदी पार्टी की मकोक थोंगबा लुचिंगबा कयासु सरुक याखे थरमगी सरुक अमा ओइना बीजेपी लिंखत्खिबा मियोइसिंगी फोटोदा लैसु कटपगा लोइनना लाइरिक अहुम सुफोंखी चीफ गेस्ट ओइना सरुक याखिबा चीफ मिनिस्टर एन बिरेना मणिपुरदा लैरिबा बीजेपी न लुचिंगबा गवर्नमेंट असि लमदम मसिगी मीना लेंगाकपनी मपाल लमगी मीना खुद थिंजिन हल्लोय लमदम असि सोकनबा थबक मचेत अमत्ता तौरोय हंदा गुड फ्राइडे नुमिता फाइनेंशियल ईयर क्लोजिंग डे ताबना क्रिश्चियन लाइनिंग चटपसिंगदा छुट्टी लौथोकलुबदगी नुंगाई हंदबा पोखनखिबा अदो मखोइगिदमक कोमथोउ हाइना गवर्नमेंट न खंगनखिबा लेखि मणिपुर अमदी इंडिया के मिंगचट पुरकलिबा संजिता चनु अमसोंग मीराबाई चनुगिदमक चौकथोकचबा पोई मखोय अनिदा लुपा लाख 15 पीरगनी गवर्नमेंट असि यंगसिनबा मियो यामी मरम अदुना मिनिस्टर अमदी MLA सिंह चेकसिनबा मथौकताई बीजेपी न लुचिंगबा गवर्नमेंट असि अवा अना तारबा अमदी लाइरबा मियामगिदमक लैबनी मखा तानसु मखोइगिदमक कथोकपगा लोइनना थबक पखतखिगनी गवर्नमेंट सु पाइखिगनी हाइखि भारतीय जनता पार्टी ngasi manipur da lengak sasan tawribasi atop state tagi laaga mi goina laaga se sasan tawrbanate aikhoi gi lamsi dagi poksaba indigenous population du dagi sumnagi party du gi ideology party du da tawrakanda lamdam sigi mina lamdam sigi mehoron dagi leiraiba khoina lengak sasan tawjabani aduga tawkhigani haibasi mayam dai message oina pijage atop mapan gi kari gi khutna lengak sasan tawroi lamdam sida sawbani lamdam sida sidoini lamdam sigi sokpa machet na BJP na tawroi haibase masi mayam dai message oina pijage manipur gi karigumba akhoi gi indigenous population sidaida akhoi gi chanabi launched ahal laman gi pai bu gi thamamai sida machet am hongna ba lakpa kanda madugi damakta mang tharga sigadori ba mang tharga chatkadori se mayam ji mang gi aina sem oina ihan hane चीफ मिनिस्टर न मखा ताना हंदक सेकेंड MR कैंपस तगी नोंमई मचा यांखई तरुक मांगखिबदु ममांगी मिखलदा सेजननरंबगी खुदम फंगले गवर्नमेंट असि लाक्ट्रिंगई मार्च की तांग अहुमदा AR न तमेंगलोंग डिस्ट्रिक्ट तगी फारग सिनरक खुलाई पाइबा लुफ अमगी मियोय अनिना पाइरम खिबा नोंमई अदुगी नंबर गा सिनरक पदा यावबा नंबर गा चानरमखि मसिना मिखल अदुदा नोंमई सिंग अदु सिजननरे हाइबा ताकपने मसिगी मथक्ता लमदम मसिदा थोखिबा मिसि मिनागी थोकदोक कयादसो नोंमई सिंग अदु सिजननरम लोय हाइनिंगाई लेते मखा ताना थिजनखिगनी फत्तबा थबक क्या तौरक्पा याबगी ओइथोकपा लेबना गवर्नमेंट असिदा यावरबा मियोय सिंग चेक्सिनबा चंगी हंदक फाइनेंशियल ईयर गा मरी लेनना लाना सेल काइथोखरे हाइबगी मराल अमा सिरकलिबा असि सेल काइथोखिबा लेते करिगुम्बा फत्तबा सरौ खरा तौरकदौरे हाइबगी चिंगनबा लेबदगी चेक अमत सेल काइथोकपा यादनबा गवर्नमेंट ना बैंक ता खंगनबदगी चेनबा मियोय सिंग फगटपा ngamkhibani लोकताक स्कैम अरांग गवर्नमेंट असिना अयाबा पीरबा मतुंगदा CBI दा सिनखरे हाइखि मार्च की तारीख अहुम एंगोंदा रिकॉर्ड लेरे इन्वेस्टिगेशन द फंगे हाइबा मार्च की तारीख अहुम द फारिबा नुमैसे हुजिकी सेकेंड MR दगी मांगिबा नुमैसे गम नंबर चानरमे अदु अरगदी नुमैसी मार्च की तारीख अहुम जिगी ममांग द मांगे सिंदी यारेको अदुगा असम राइफल न इरपा रिपोर्ट्स द करियाय पनगेबो फ्रॉम रिलायबल सोर्स मफम खरदा खुलाई पाइबा खरना इलेक्शन ग मरी लेनबा आधार कार्ड अमदी इलेक्शन कार्ड मुल्लेबा पाउ फंगबदगी थीबा चलुबदा फाबनी हाइदना तरकदी नोंमई मांगलमिसि पॉलिटिकल इलेक्शन ग मरी लेनरमिएबा लोइनबा अखोइसि इन्फिल्ट्रेट होनग्रेबा रिक्रूटमेंट दा सेंजा थमजा कातुक कारण तौरगा तौग्रामिना मदुगी यावदब नतेबा
करप्शन मांग थारा थारा का लोइन लाख्रमिना अखोई दो जे अखोई की ngasi की मिरोल से अखोई अदकी मति खुदोंग थिन ngai wehelle पार्टी के प्रेसिडेंट KHH भवानंदना चीफ मिनिस्टर N Biren बु महांगना थेंगनरकपदा ख्वाइदगी फिट ओइबा अमसोंग मियामगिदमक खनबा मिनिस्टर नि हाइना सिंथारदुना BJP हाइरिबा पार्टी असि नेशनलिज्म द थाजबा पार्टी नि नरेंद्र मोदी न पामलिबसि चेंज पुरकप नते ट्रांसफॉर्मेशन ने चेंज हाइबसिदी लैरंबदगी अहोंग खरा पीबनी ट्रांसफॉर्मेशन हाइबसिना लैरंब अदु मरु फुकना लंगथोकलगा अहोंग पुरकपनी मसिनी महाकी अनौबा इंडिया की मंगलान इंडिया द लैरिबा स्टेट्स की मनुंग स्टेट कुनमाथोय बीजेपी ने लेंगाक स्टेट ओइरे मखाताना गवर्नमेंट असि हेन फगत हंदुना इंडिया द लेंगाक हंसी हाइरबदी मणिपुर दगी MP अनि मखोइद खुदोल तौब चंगी लोकसभा की मिखल नक्सिलकपना ओपोजिशन पार्टी सिंह हौजिक मसाक खिंगलकले निंगचिना पार्लियामेंट फंब ngamdre मदुगिदमक नरेंद्र मोदीना बीजेपी की MP सिंह थबक सुखिदब नुमित कुलहुमदोय तोलोप लौरोय हाइना लाउथोखरे लेबाक केब पॉलिटिकल मूवमेंट अमा माइ पाके हाइरबदी मियामगी इहौ सागतप चंगी हाइखि प्रजा की इंथुजियाजम प्रजा से इन्वॉल्व तौब में चंगे मसी नैना मैम हाइजनिंगी बिसे करमाई तौरगा करी तौरगा प्रजा की मूवमेंट असी ओंथो मतम सिदि चिंगदजु तमदजु अखै पुन्ना लेमिनरगा चिंगद चसनदना तम चिंगी मीना तमदा लातना अखै करी तौरगा मसी की मूवमेंट सिबु अफब मूवमेंट मो हेंदना मसी अखै चिंगी तमी नत्रगा अखै मणिपुर की अखै कायबे याबगी अखिब लेरमदु मसी वंस को खिब तारगदी हजिक लेरिबे खोंगांग सिदैसिदा थाजबी इकोनॉमिक डेवलपमेंट नत्र डेवलपमेंट दुदी याम लाइना लाकनी करीगुम्बा अखोइना मसी अकीबसे सुम लेरगा थबक तौब मतमदा अखोइगी एनी प्रोग्राम लाक्सनु एनी पॉलिटिकल अखोइगी इकोनॉमिक डेवलपमेंट लाक्सनु मदु माइ पाकपंगमो अदुना मसी अहानबो ओइना इदि मसी पीपल्स मूवमेंट अमा ओहेनबा ngamagadi ngasi manipur gi अखोइगी थांजलिबो खोंथांग असि अखोइ सुंसोइ सोइदन लोइना माइ पाकदन सासिनब बिल न लौथोखिब सेंफम असि लुपा करोड़ कुंट्रा हेनबगिनी बीजेपी ने लुचिंग सरकार असना चथरिब स्कैंडल असना सरकार के एम्प्लॉई सिंगी तोलोप अमसुंग पेंशन पीबा ngamdabani हाइना MPCC की वांगांगलोय MLA KH जोय किसन ngasi कांग्रेस भवन द पांगतोकपा पाउमी सिंग उनबद फोंदोखरे स्कैंडल असि की मतंग द सरकार न चुंब तवी हाइरबदी रूलिंग ओपोजिशन यावना कमिटी सेमदुना थिगलहनगदबनी हाइना वांगांगलोय जोय किसन मखाताना फोंदोखे वर्क्स मिनिस्टर न सासिनब बिल सिजन नदुना लौथोकनब होनरब लुपा करोड़ अहुम खक्तनी चेनब मियोय फारे हाइरिबा असि प्रजा मियाम द ओइदब ngangbani लौथोक्रिब सेंफम दी लुपा करोड़ कुंट्रा हेनबगिनी सेंफम अदुसु ब्लैक लिस्ट तौक्रब कॉन्ट्रैक्टर SN पानमैननी फाइनेंशियल ईयर की स्टेट फंड मार्च कुन निपाल द सिजनब लोइख्रबसु नॉन प्लान के सेंफम सिंग लौथोखिबन मरम ओइदुना हौजिक मणिपुर फाइनेंशियल क्राइसिस मायोकनरपनी हाइखि कॉन्ट्रैक्टर पेमेंट पिथोखरगा कॉन्ट्रैक्टर पैसा सिंगल अनी हाइबसी याब्रा हाइबसे मसी मणिपुर प्रजा म्याम खरदा अखोइगी रूल खंगदबसिंगददी उच्चाइगिबि याय अदुबु मणिपुर की लाइक लाइसु हाइरबा सिविल सर्विस एग्जाम पास तौरबा MCS IS ऑफिसर म्याम सेक्रेटरी किडर म्याम ने ताबदा यामना चाउना नोकनिंगदबो फममनी असाबा बैंक रे थंबगी ब्लैक लिस्ट ले हाइब कॉन्ट्रैक्टर नुपामगी ममिंग द पागतकन ओइरमे हाइबसे मसी मसु अकोइना चार्ज तौरी हारिबा ठिकादार नन प्लान तगतन पैसा इथोमनी तौबिस अर लेबा म्यामना हुजी जजमेंट तौबियु म्यामगे महन पैसा से महन गुमसी अर लेरिबा ऑनरेबल चीफ मिनिस्टर ना लेंगा आसी असुम वायल तौबी तौदेबसे लेबा म्यामना जजमेंट पिबियु ngasi paumi singo nabadu कांग्रेस के MLA क्यासु सरुक्या की हौजिक चथरिबा कॉमनवेल्थ गेम्स दा मीराबाई अमदी संजिता चनुना गोल्ड मेडल लौरकपदा नुंगाइबा फोंदोकपगा लोइनाना मखोइगी मफम द कांग्रेस पार्टी की माइकेदगी काइखुमनबा उतखि ऑस्ट्रेलिया की गोल्ड कोस्ट चथरिबा कुनमाथोइ सुबा कॉमनवेल्थ गेम्स तंगसीसु मणिपुर की वेट लिफ्टर कुमुकचम संजिता चनुना किलोग्राम यांkai humdoi की कांगलुपता गोल्ड मेडल लौख्रे महागना पुन्ना केजी चामगा मरफुद्रा निथोइ थांगतुना इंडिया की ओइना गोल्ड मेडल अनि सुहनख्रे in the clean and jerk for her to win her second Commonwealth Games gold medal. She was in this position in the lighter weight category, 48 kilos, 4 years ago. Back-to-back golds at the Commonwealth Games for Sanjita Chanu of India. कक्चिंग खुनौ उमाथेल अवांग लेकाइदगी हौजिकना थोंजु पार्ट 2 चिगोंगलै मखोंगदा लेरबा खुमुकचम लुखोय अमदी टेकोन लेमगी मचा मंगागी मनुंगदा कुमारी संजिता अहुम सुबी मचा नुपिनी चेहि कुनमरी रोम तंगाइरिबी कुमारी संजिता गोल्ड मेडल लौरे ताबदा इमुंग मनुंग अमदी लेकाइ मियामना बंबुला थादना हराव तयाम फोंदोकनख्रे एखोइगी पाउमीना चलुबा मतमदा लेकाइ मियामना संजितागी युमदा लाक्तुना हराव तयाम फोंदोकनरंब थेंगनरखी संजितागी अपोकप लुखोय अमदी अपोकपी टेकोन लेमना मचा निंगो संजिता
Sanjita Miramda Laiduna Sanaba Asigi Mahutta Iramdam Asida Laiduna Sanaduna Makha Tana Lamdam Asigi Mingchat Purakna Basana Haningi Hiramasida Mari Lainaba Sinamik Yang Changbi Naba Fungdoraki Haurak Badadi Moy Yawana Isaji Simna Honabla Matanda Natam Moy Mangas Honabada Isaji Sanabi Pesapio Hibada I cook now the one the boy Yawimana Isingak Tadra I see my Sana to ride the Nang Sana to Yaro I lay Magai token I always Isagi Tamakati Yolaga Sanan Ganena I quite change like a Maru coming in the Garigan Magi number Magi Pankatolo in Mapan Pankatolo and Konadana I yung either Ipam the girl Amadeka Lorgan Moy Namda Honor Adumazo Aina I be mine and the Taurus Imanania. No, he can talk no Wakalan, but he had to go on the way you want to get where you Wakalan the nobody a gun. I guess I'm a piece of gold park for that. Happen Colonel Why. Adu Mana 48 kg the Saneri Matamda Aquina Yam no water, Yam no wine, Amati commons through the family having a salary to 153 kg Lankakum Sidegi. Magi Han or Middle performance Tartana Atopa Akanba Panago Magi Lamba Supamatan no Quadra Habigi Simazaba Amalajiki Ikan Kangana and a man of gold Papota Automatic Harauji. No Pio Benina Mapal Lamdala Gibabasi Nuajere Imanugi Nupio Bigi Roxana Manipusaka Makata Maki Sanaba O sama piraga Manipura Tawtoni Mamanga Ma Police Constable gi appointment piraktana Laki appointment do ako isa pang kutak ta join tawadana adu appointment pe appointment do ako gi constable gi appointment pe bana ma samana join taw ya ki dana ko lojaki de aduna madurigi ena sawba sibigumba po sama mai qualification sana po sama kan bi raga sarkar bi raga ti kwai nuwa jagane na asato How is a terrible Commonwealth game asida ngarang Manipur gi nubi sanaroi amana Miravai Sanuna gold medal amal lokro matungda ngasisu amona weightlifting gi 53 kg da Kumuksam Sanjitana gold lauduna India gi niming chat prokwa habisi Manipur gi wenasu hena saukthoksanai oiba yamna nungai ne oiba hodugumba tangkak amani asiguma tangkak asida imunungi maikei degi hariba sanorasing animak nupi nakto oibanina mapal lamda leiduna sanawi mahutta lamdam masida sanaba thok piduna na Manipur gi oiba asengba sanaroma ohening bagi apamba imunungi maikei degi thongdrokle asiguma phimasida Manipur sarkarna kari tobagi abaga haibadu Manipur sarkari oiba phire aduni imununna khorang na ngairiba video journalist Sanjoy Gilurena paudum jariba Indra ISTV News Thongju Sigulung Mukong Panbayabadi Kumari Sanjita Haukiba Lising Taran Marida Glasgow the Pangtopa Commonwealth Games the KG Nifuni Palgi Kanglukta gold medal Loropada Natana Tongan the national amadi international ki thak the Pangtopa weightlifting masana the gold medal yauna medal kya Lorokrabani Haujik railway the Thabak Tauribini Sanjitana ISTV News da Mahagna Commonwealth Games da Nirak Shuba gold medal lobang ngamlakpa asida nungay ba fongdokpaga loinana handaki goal asi mahaki Arjun Award ki damak achoba singnaba amani fongdorakli Harabudi Anirak Shuba goal awunina hanakisna harabusu oi aduga aingonda challenge amasu oikiba means de ai mamangi 14 gi kamula games ke goal laurako matung aduda sunatna toba international mayam dasu aina medal laurakiba mayam yawe yawbuduna Ajulewat 2016 gi Ajulewat to aingonda pibam dhokpani adusu pibi dre moina 17 mathang chagi da pige haraga 17 su pibi de aduga hanak Because I know goal or a moy mangda, Mutang the goal logi aduga moy, I'm on the pita bangam brayenge, Karimarangi, I'm on the pita but no high butugi, I'm on the challenge, ama hidi amasu pauki, but then Nanungai basu goal or a goal Lauraga Sumogi Manga di Aina Nasi goal Lauraga Kanutita Wapange. In Manipur Nibuhara di Nimapan Manipur area in Pan and Dagi area da make the lining the Halning Basuyam Halning the Mapalam the Tabaka was you Iramdam the Taubaga Migilam the Taubaga say Iramdam the Taubana Hena Sunungai Ganina Kale.
Commonwealth Games da gold medal Laurabi Saikho Mirabai Chanu amasung Khumukcham Sanjita Chanu da state government na lupa lakh tara manga selgi mana pinana balok thokre. Sanjita Lebak sigi anisuba gold medal fanglakpada Chief Minister Nongthom Birena nungai ba phungdokre. Sports Minister Let Pau Hawkip nasu Sanjita na gold medal fanglaktuna Lebak asigi mingchat purakpada harau nungai ba phungdokre. Mahakumbi sanarema state asigi damak lejabada chokthok chebapoi tungda lakadaba competition sing dasu Lebak asigi mingchat purakpa oishin Hairi. MP Tokcho Mainanasu Mirabai Chanu amasung Sanjita Chanuna Commonwealth Games da gold medal fanglakpada harau nungai ba phungdokre. Oinam Kendrigi Manung Dalaiba Sarkar ki School Kuntaret Amadi Added School Mapal gi Fibam Asi Kendrigi MLA L Radhakishore na koina chatuna yengsin kre. Khongchada da Mari Lainaba official Singsu Sarukyaki MLA L Radhakishore na haikibada Kendra sigi Manung Channa Laiba Khoijuman Primary School Ngaikhong Primary School Amadi Hainobok Awangkhul Primary School gi building sing nauna saragani haiki. Paikhatli ba amadi paikalaka doriba thabak sing miyam na mateng pangbiu haiki. Kairao Kendrigi Manung Channa Laiba Kiamgai Mayai Lekai de Imphal East District Hospital Sanana Bangasi Minister L Jayantakumar na urep uyung tamkre. Thoram to the Health and Family Welfare Minister L Jayantakumar, Ketrigao Kendrigi MLA N Indrajit, Kairao Kendrigi MLA L Rameshwar, Health Director Dr. K Razo, Imphal East ki DC TH Chitra Amadi Saknaraba Miyoi Kyana Sarukyaki, MLA L Rameshwar na Hospital asi Sanabagi Damak Lekai gi Miyoi Singna, Paisa Amatalogdana Lamkalakpada Thagatpa Phongdok Hojik Lady Balengak asigi Makada Kendra Sigi Chokot na Bathorang Kaya Ama Paikhatli. Kairao Kuno da su Pamung Yangkai Thaga da ba Ayuski Hospital Amasu Saba Hore Haiki, Minister L Jayantakumar na Haiki Bada Hospital asi Kundrak Pam Kendrigi Sagol Mang da Sana na Bahaiduna, Mamangi government na iya Mark Taurambani. Hospital asi Sana na Bahaiduna PWD da Fauba Paisa deposit Taurambani Adubo, Hospital asi Namduna Sana na Bahaiduna Matamdugi Speaker Oiramba MLA na Mahaki, Lam Fauba Chekpal Khazilaga Tamlabani. Adubu mafam aduda hospital sanabagi lam lokshinabagi matang da chet naba laibana. Chief Minister ga tanaraga Kairao Kendra da sana naba firep lobani. Masida miyam na mateng pangbiyo haiki. Sector with a high on the education, the Tony, Lambi, the one, and not with a high on the interest of one day. And Adu, I the Pagi of Crasiman, the Ligama, so he Manga, Taketabo, Makali, Kenya, Nedu, so he Amazili, Tumari, Gale. When the she or the kind of Makata, that should be hard to the Japan, the Asian Kali. How Kibacha he listening in Taramathoi December Tang Tara Tarukta Matamdugi Chief Minister O Ibobi Amadi Hojik so Health Minister Oriba Matamdugi Health Minister L Jayantakumar na Imphal Iski District Hospital ama Sananaba Sagolmang Kewada Urip yung Tangkiba Adugi Onatainabada District Hospital Asibo Kiamgay Mayay Lekay da Ikang Kangawda na ngasi Sananaba Urip yung Tangkibada Kundrapam Kendrigi Miyam na pen da Bafungdok to na ngasi Health Minister gi Babu Parata leba quarter da Thomjin Lakre Miyam Singadu Police Kambu amana Babu Parata Changpam Lambida Thingduna Thamlaba Matungda, Miyoi Taruk Khangatuna Health Minister Gawari Sanana Bachangan Ki. Tungda Minister Laitabadagi, Hayeng Ayuk Unana Bahairakli Haina, Changluba Miyoi Singna Fongdorakli, Amaromda, Ngasigi Imphal East District Hospital Book, Kiamgay Mayay Lekaida, Nauna Sananaba, Urip Ayung Tangkibadugi Matangda, Kundrapam Kendra Development Committee Secretary, S. Yaskula Fongdorakpada, Hospital Asi, Handaktasu Assembly da, Kundrapam Kendragi Kewada Sagane Haina Health Minister Masana Fongdokibalai Krabani. Hospital Asi, Kanaguma Karagi Tawinshina, Lamgi Chet Nabalay Haiduna Sahandanaba Honaba Pende, Mamang Takta Minister Amadi Director Unaduna, Lamgi Chet Nabalay Tihana Kayarak Hana Kangan Balay Krabani Adubo, Madugi Ona Tainabada Kiam Gaida Sananaba Urep yung Tamba Habasi Yabang Amloy. Atubada Sarkar na Lauriba Firep Hongdoktuna, Hanagi Mafam da Adumak Sabiyu, Sarkar gi Tausil Asibu Yaning da Fongdoktuna, Kundrapam Kendragi Miyoy na Mifam amasung hayeng pangtok na warep kaya logani amadi makal makakya gi khongjang sing changsilagani haiki. Kari manam kita mahongi bano mafam sida koi kari kanana kari na ai papi ai bise maji kansan min sa masamak tu koi chalga mamang ru na sagre mama sana ju akoi da hari mafam sidi yena balaite aduga medical director masamak so koi chalu una jarure medical director masamak na sunga sigi phangsal du chu jataul baji mama masamak yawi aduga koi una jaru batam ju lam gi se na ba kaim tai ta bise official site gi jo koi pong tok belai hongi ba tar ga koi ju mak koi public meeting tor myam gi aduga meeting ma tong na koi jo publicity sa ko koi already jo loi gre loina na Impal Cycle Road, nothing, Lena, Kutiba, Mathang Tar, Khongjang, Chang, Shem Sabo, Kudim, Loiser.
Manipur the cyber crime ki case leirabasu IT Act ki makhada case register tawbadi leitri masi cyber crime ga mari leinaba law singi matangda miyam da awareness leitabana oigani haina Nelit ki joint director Angom Babu na phungdokre Manipur High Court lingkhat ki bagi chahi manga surakpagi thauram ga mari leinana High Court complex ngasi pangthoki ba cyber crime electronic evidence general respect haibat hiramda High Court Bar Association ki member amadi paumi singi oiba thauram amada wafamasi mahakna phungdokhi bani mahakna makhatana anova information technology changsilakpa amasong sijanabagi chang hengalakpana cyber crime gi changsu hengalakli haiki ngasi gi thoram aduda High Court ki acting chief justice and court issuerna cyber crime thokpagi chang Manipur da leptana hengalakli ba sigi victim ayamba nupina oi crime asi hengalakpagi matung ina IT Act lising ani gi makhada piriba section sing mamutana khangba ngamnana ba asigumba thoram pangthokpa mathau tai haiki Commission of crime also has changed. It has made it more difficult also to detect. And in fact, people still commit crime. Most of these cyber crimes take place because people think that it cannot be detected easily. If they know that it can be detected easily, they will do that. They will not. It will be one of the inhibiting factors. But many people are under mistaken identity concept. Yes, one can do something very nasty thing over WhatsApp and or Facebook or then give away because who will know who has committed, is not present on the scene. Culture gi lamda mamutana khangba myoi amada Art and Culture Department Manipur gi director oiheningi haina tungan ba culture gi lamda thabak toriba singna semba cultural NGO group na phongdorakli iboyama sumang lila sanglen da pangthokiba paugi mifam amada artist singna department asi matam sangna lengang hanthana thambiba amadi culture toriba artist singi awaba khangbi dabana Ladiba Singasi Kok Nanaba Culture gi Lamda Yamna Munna Kangbam Yoi Amathamlabadi artist Singi Yauna Lamda Masigi Afaba Oigani Khali Manipur Art and Culture na Mingchat Pura Khaliba Lamdam Amani Asigumba Lam Asida MCS Natraga IAS officer Amana Director Oirakpa Asina Administration gi Lamda Khang Haikibadi Yai Adubu Culture gi Lamdadi Mahangna Pangthokpa Ngamlaktaba Matam Kya Yaurpasu Yai Hojik Paliba Lengak Asina Lamda Masigi Culture Toriba Myoi Singi Khanbiduna Cultural Policy Mapung Fana Thambiyo Haiki Heck life tabak yoga laga lagbasina artist mamsak mana recognize masak siman khangba henkadam male aduga tribe atopudigi madi recognize or mana atum krishu to bibungam drosu ama program lagba kan muslim de gitu tangkhul de gitu kuki de gitu mau de gitu adu tu le adu thiro whole artist simagi recognition lebin akoina pamjam potu yaradi asidagi lakpa asidagi hotokpa asi tabak suruga asidagi retire tagadaba missing du pubangam ba missing du bu kapham yaba missing du bu tagda kahlaga asidagi atopa mi IS MCS ko janghan bitana ba akoi request ga Apunba Manipur matami se Kanglup ameki artist singna matam khara lepluraba isai nongmagi thauram ngasi dagi amuk pangthokpa hauragani haina ameki cherola mana khangalakli paugi marak thatna tembe brekama Lengsin Biraksi, Cheraubaga Mari Lenana, Directorate of Handlooms and Textile, Government of Manipur Sinzaba, Cherauba, National Handloom Expo, Lisingini Taraganipan, Irainamid, March Kitang Kuntradigi, Nilakuti de Leba, Urban Hatta, Hogdoksare, April Getarahum de Fava, Chatazagadaba Yongi Mela Asi, Miamna Mi and Tabida Nabakanganjari, Paujenjariba, Directorate of Handloom Textile, Government of Manipur. Hakchangi labor solakpadagi producing aktaba, Hakchang Choktarba. Tumba chaba yaraktaba khong hama nungairaktaba singidamak amatta nairaba upaidi Jolib syrup amasung Jolib capsule bu changmina sinabiyo Kaidawina kanano kaigino kaidawiyo masi pumna Noi lebedi gari ahan maga tong ngam drone pura laga tone khaliba namai doi kai dro senbun puthoga lebedi ngam dra senbun puthokna leiba ngam drasu Imphal Finance na salo ai ju ahan ba lengam tadna Imphal Finance tagi loan oine lori Imphal Finance na nongmuni manung da gari loan lobu yabni khudong chaba pijari adom na pam makhal gari kuringma lobu be yabni Unique Education, the first CBSE and ICSE coaching center at Infall. Admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 Science, 3 months advanced vacation course for CBSE 11 Science. Class on 2nd April 2018. Girl hostel in the same block. For detailed contact, Unique Education, Segarat Konjing Hazari Lekai, opposite Shanghai Express. Baba,
क्रेक जोन की टाटा टिस कॉलेज दी मम्मल सु मफम खुदिंग चम माने यो सुमांग रोय पिस्ता चलबनिना अदुसु मतकता सुपरलिंक फुटिंग गी ऑफर मैम पीरिसिदी ताज इलेक्ट्रिक रंग नु सिनबगुमना योति सिनबया दुदी सनागी मोहुत यांगना सिनबया वांखई निंथेम पुखरी मपादा लेबा करियर नर्सर सेंटर दा लागलिबा अप्रैल की तांग 13 तगी क्लास 9 अमसुंग 10 CBSE की साइंस एंड मैथ्स अमदी क्लास 11 अमसुंग 12 की CBSE एंड कोसेम की फिजिक्स केमिस्ट्री मैथ्स एंड बायोलॉजी की फाउंडेशन कोर्स हौजरगनी क्लास की टाइमिंग 5 PM to 8 PM कांटेक्ट 9402241800 और 9774425921 ब्रेक मतुन तराम नोक चिरि हजिमा खाता पाओ Transforming Leadership for Global Social and Environment Justice Issue and Challenges Haiba Hiramda Tha Asigi Nepal Fawa Pangtokadaba International Conference Ama GP Women College Ta Hugdokri Commonwealth Council for Education Administration and Management ga GP Women College ka kutsam naduna pangtokpa thoram aduda Education Minister T.S. Radheshyam Conference Asigi Chief Patrol Dr. B. Lalhari Sharma GP Women College ki Principal Dr. Rajkumari Tamfasana IFGSS के इंटरनेशनल कोऑर्डिनेटर प्रोफेसर हेमलता सो सरुक्याखे कॉमनवेल्थ काउंसिल के न्यूज बुलेटिन अमसुंग जीपी वुमेन कॉलेज की सोवरेन अमसु फोंकी एजुकेशन मिनिस्टर राधेश्याम न लुचिंगबा हाइबसी मिपुम खुदिमक लोइना ओइबा याय तौबतपु लुचिंगबा म ओइबगी मगुन चेनबा ताई खुनाई अमा सेमबदा अफबा लुचिंगबा मथौ ताई लुचिंगबा अदुना अचुंबा माइकैदा खुनाई अदुबु पुदुना चटपा मथौ ताई हाइखी Leaders do, followers also learn. Whatever we do, our children, people, our followers, they follow. Now, whatever positive thoughts, positive solutions should be applied, converted into action. So, leaders, they should be in action and they should take the group to the right direction. And as we have demonstrated through this exercise, small exercise, you see, please do the right thing. Please demonstrate the right thing so that we get the right solutions. Education Minister Radheshyam amadi BJP Hairok Mandalna Hairok Kendra gi manung channa mayum makai ningthina leitraba miyoi kun khangatuna yum sanana balupa lising yankai kutsinakre party ase lingkhat ki bachai kuntra nepal surakpaga loinana PMAY gi makhada kanaba fanghodraba miyoi kun khangatuna senfam asi local area development fund gi pibani kendra se gi sothana leiriba miyam gi damak angamba thakta mateng pangani haina minister na phongdokhe aina vote mamang house campaign cha matamda yum mong chadan leramba upai litan leramba ongdo aina vote kar su yum sauna mateng pangani haina aina wahi thamjaram ne koi party worker myam siga madu koi vote kar matungda local area development fund gi tawraga sahi khuding yum kun sa se aidana hanaki sahi march ki kunthama thoi financial year sida loiba sibaw gi manungna yum kun sa bai ngasi si laira kun khangalaga PM AY की मखादा सरकार की ओइबा या पिरक स्कीम री मखादा अदर कवर तौदबा तोंगान थादोक आले होबा चिथबा नानथबा अदुरा होय खंगचरगा पीबा होबनी अदना पुन्ना मी कुनसिंग असि कोई पाक्तन चलगा पीबा हौजबन मसिना अखोय युम लेतबा सिंग लोइनम कवर तौरानी ngarang nungthil pung ahum lom taba matamda Thobal Police Commando amadi 13 suba Assam Rifles ki apunba khutpu amana Leirong tel bitra tera uraktagi athokpam tomba koba KYKL gi miyoi ama 9mm gi kapa yariba maru taruk detonator ani amadi demand letter ahum ga konana fagatle hairi amaromda leirong tel bitra dagi frit saba mani mohan mitai koba chahi nifu mangarom suraba KYKL gi miyoi ama 9mm pistol ama magazine ani amadi maru kun ga konana fagatle hairi Thobal Police na Thobal nongang khongda drive chatabada ingolita chamanga ga kunmanga ga konana miyoi ama fare hairi Imphal East District oina District Health Society Medical Team mangana District asida leiriba Primary Health Center tara amadi Community Health Center ama amasung Primary Health Center singi akoibada leiba khungang kunda chathagadaba swasth pakwara cleanliness drive Imphal East District ki DCTS Chitrana Porompat leiba mahaki office tagi hogdokre Chitrana phongdorakpada drive ase April tara manga fawba chathagadabani Medical Officer amamamna luchingba team manga asina tungkoina chatnaba yaba lu nanbage hainabi miyam da lehenaba pandam ga loinana activist kayana drive manungda takpi tambigani haiki
aduna ngasi akoi gi Imphal East district ki oina district health society na sinjeduna sumaina akoi gi team semjadana pangthok ka doriba institutional base as well as koi community base on jata ka doriba program asi chawno mai pakpa ngamgani haina su asa tawjei aduga siga mari leinana masida directly involved tawgadoriba singda su aina haijari basi masi akoi gi commitment amaga dedication amaga loinana kona biu aduga akoi gi district sida koina pangthok sabasina hayeng state ki amasung leba ki oiba choba mai pakpa mu propangam na khona मार्च की तांग कुन तरुक तगी हौदुना था मापल दगी न चही तरा मंगा फाउबगी मनुंग दलई बांगांग सिंगदा measles amadi rubella ge vaccination kapagi thabak ngasi faubada angang lak mari rom hena tika thakre hana health services ki director dr k rajona paumi singa unaba ma da fungdokre lamfel de leba health department ke officer department asegi makok thongba official kya yauna paumi singa unaba du da mahakna makhata na fungdokibada measles and rubella vaccination ki thabak ase tongan tongan organization singna mapung fana mateng pangli hojik faubada chada humfugi changda angang lak mari rom tika thabagi thabak loishin khre apiba tha amagi manung da soidana target yobangam lagani chada marfu maudra gi changda angang sihanba ngamba laina sing measles amadi rubella kapana oirakadaba sathiraba laina sing ngakthok pangam gadori bani maramaduna manipur khundariba jati kanglup khudimakna saruk yabiu haina so apel tawki bharat ki oina chahi amada measles amadi rubella laina na angang lising yankai amadi lising nifu gi mathakta sihanduna leiri asigumba si thoktanaba vaccination tawbagi thabak chathabani lising ani kun fawbagi manungda measles amadi rubella laina mapung fana muthatnabagi pandam gi manung channa kasi lokat pani haike leiriba praja sing mama mapa sing waja sing mona mangna leiriba koi private school sing madi government school sing ji angang mayam sing ji loina kaphan biba amadi leiriba koi stakeholder mayam sing nam support to bidana religious leader mayam sing support to bidana koi mijal subila sibu mai pan biu paksu pai mase tha ma ji supna kapa sidaida tohuda mayam sing su puthopiro haina aigina sina press media gi thongda aina mayang bakun haisari aikoi amatani punna chakot minasi haina BJP gi wakalol amasong Prime Minister gi paujelna Manipur sarkar na paikali bathabak sing BJP workers sing miyam da khangan minasi haina BJP gi kuntra nepal suba foundation day thoramda langthabal mandal gi lilong chajing da pangthoki ba BJP Manipur Pradesh ki treasurer Robin Blackie na fongdokre thoramadu da BJP Manipur Pradesh ki treasurer Robin Blackie state general secretary and members Yuva Morcha gi president P Somorjit langthabal BJP gi president L Rajmohan lilong nagar panchayat ki Councillor Singh amasong Pradhan Singh su sarukyaki Robin Blackie na haiki bada center da BJP na sarkar lakhi badagi aikoi amatani punna chokot minasi haiba paujel na India pumbada purakhiba awan bagi saruk ama oina Manipur da su BJP na luchingba sarkar laktuna awan ba adu purakpa ngamle sarkar gi makhada paikhaliba chokot thorangi thabak sing mipum khuding da khangmina na ba BJP workers sing na khangminasi haiki tamgi adugi tongan ba wakalon ke adar lairam badong asidi mafam punamakta शांति रक्षा की फिल्म हंजल भारतीय जनता पार्टी की कुंठागर निपान सुब मपुक नुमित पांगथोक लोनना भारतीय जनता पार्टी की कार्यकर्ता पुनमकना लेबाक की अपुनब सक्तम गागना भोनबदा अचौब थौदांग लोमिनरे सी लौरकनि हाबि थाजबदुसु थमजरी BJP Thobal district na su kuntra Nepal Suba Foundation Day Thoram district ki party office the pangthoki Thoram Madud Education Minister Tesh Radhesham State Secretary L Tej Kumar District President L Devensu Sarukyaki Lekiraba party ki Luchingba Singh da Leisu Katune kai khumnabutki BJP Moirang Mandal Nasu Party Sigi Kuntra Nepal Suba Foundation Day Thoram Modi Bhavan da Pangthoki Thoramadu da MLA P Sarachandra Moirang Mandal gi President MD Abdul Hamid Moirang Municipal Council gi Chairperson Romila Amadi BJP gi Councillor Singh Su Sarugyaki BJP Bishnupur District Committee na Sinduna Ningthokong de leba committee asigi office te pangthoki BJP hogdoklam baluchingba sing de leisu katune kai khumnaba utki ngasigi thoramadu da district committee gi president RK Bimola Bishnupur Mandal gi president and Raghumanishu Sarukyaki BJP Nambol Mandal Nasu Party ki Foundation Day Thoram Public Theatre Hall Nambol da Pangthoki Thoramadu Union Minister Oramba TH Chauba Nambol Mandagi President S Brajamani District President RK Bimola BJP Manipur Pradesh ki Vice President TS Basanta Nambol Municipal Council ki Chairperson CH Basanta Susarukyaki
BJP Patsoi Mandal Nasu Foundation Day Thauram Tera Kaithil de Leiba Mandal gi office de pangthoki. Thauram aduda BJP National Council member S Satyavama, Patsoi Mandal gi President TH Rajen, Hanagi President H Buddhamani su sarugyaki. Laikhidraba BJP gi founder member Singda Laisu Katune Kai Khumnaki Loinana Chengum Thabada State Award Fanglakraba and Korenda Mana Pidune Kai Khumnaki. BJP Bisnupur Mandal Nasu Foundation Degi Thauram Pangthoki. Thauram aduda Hanagi President Ragumani Amadi Mandal gi Maru eba Miyoi Singh su sarukyaki. BJP Hyanglam Mandal Nasu Sinduna Party Sigi Foundation Day Amadi Nomugoba Boot Level Workers Training Program Ama Langmaidong Dramatic Union gi holda pangthoki. Thauram aduda MLA Dr. Radhesham Party ge Hanagi President H.A. Santikumar, Kakching District President K.H. Ragumani su sarukyaki. BJP Hyanglam Mandalgi Langmaidong Bazar Leba Mandalgi Office Hyanglam Kendragi MLA Dr. Radhesham Sangakre. Thauramadu District President KHS Ragumani Hyanglam Mandalgi Thaupuba Singh Su Sarukyaki. Irilbung High School gi annual sports meet ngasi Irilbung da Laiba School asigi campus da pangthokre. Hogdokpagi thoramda social activist Dr. Dhanabil Laishram, headmistress TH Indubala amasung school gi Oja Singh Mahiroi Singhi mama mapa amadi Mahiroi kyana sarukyaki. Dr. Dhanabil Laishram na haikibada education da fashion gi culture ama lakliba asina. Education sokhan bagi maram oi government school da laiba Oja Singh matik chaba miyoi ngaktani. Makoi na takpi tambi bada awat pamata lairoi. Mahiroi Singh na lairik tamlinge matam da pugning Jangsi Sanaba Matanda Sanasi, Madunga na Chalabadi, Hiram Kuding the Mai Pakani Haiki. Ada Gazian in the soup, Manipuri Alo train Namoina Magi, Oza Angang Sizimawa passing the soup, school the Nehan Maru Logdaba, school was asking in her Tawaidaba, Aduga Pesal, sound on the Lowerga, Angang Chani Sahum, Torga Tanda, Lupalising home, my Palaga like Taku to the Nena. Maru in a Lorga Angang Sembagi, Tashinama, Long with the Bambula, Tabagi Monks Mina, Seran Turamba, Laritambagi, Kongchatama Manipura Lakose, quite like a thinning I am never. How Kiba April Amagi Ayukta Singjamai Okram Lekai de Leba LG Educare Hostel Educare ge Hostel de Leba Mehiroi Huining Sungbam Thongamba Hostel ge stay dagi ontaduna Leki Dabani Haiba Dugi Matangda Missy Asibu Chingnaningai Oi Haiduna Seng Kiba Joint Action Committee JAC against the suspected death of Huining Sungbam Thongamba of Narimthong Kulem Lekai LG Educare Singjamai Leksangtem Lekai na Sinduna Ngasi Wakat Mifam Ama Narimthong Kumantem Lekai de Pangthokre Wakat Mifam aduda Missy Asi Chingnaningai Oi Missy Sigi matang da police na ngasi fawba miyoi amatta fadriba karigino athuba matamda mihat pa dandi piu haibana chingba play card sing season naki wakat me famaduga mari lainana JAC gi chairman TH Sanahanbi Devi na phongdorakpada misi asi yamna chingnaningai oi sarkar gi maikei degi misi asi gi matang da chumba langla langjin puthoknaba post mortem gi report numit mangani gi manungda pigani haikibani maramaduna chumba sengba sing puthoktriba fawba miyamna leptana khongjang changsin khigani haiki Mangani si subada akoi asum malang lalan jing to pigani na haire adu happy tri gai di akoi dharna si tum matung dabadu tum phamda kini matung da sugumba akoi gi chhatra mayam tamnari ba mayam sugunda mayam tamnari mayam se isa isu se sumaina matung da sum tawrak ta di kana ma sa ma suna tam haning doi bano hairi ba hujigi isugun gi likhali ba do adu gi chu hangba sum ta lak pa su laite adai taminari ba su lak pa su laite Angang si kamay to ina nuksina bagi prenda su hangade aduna akoi masigi nang ta khoi penda bagi nang khoi dhana si phamjabani Mapithel dam na maram oiduna sokhalaba sarkar gi mityeng watlaba Mahiroi Singna Mahai Tamliba Kamuching Government Junior High School da Socialist Students Union of Manipur na school asigi award apasing menkatpa hobagi sarukama oina whiteboard manga amadi water filter ani school asigi management committee da khutsin nakre makata na school asigi Mahiroi chamaga manga rom na school uniform amadi lairik fangdana lairi basi su May Day numita union asina pina na bahotnari amarom da school asida hana oja taramathoi leirambadagi lengak na han Yangsin bida bata natana lairaba imung dagi thorakpa Mahiroi Singbo thawai bida duna school asidagi oja loktokhi badagi haujikna supnagi oja manga khaktana Mahiroi Sing takpi tambi bagi thabak chathari asigumba lengakna watliba oja sing asi athubada thabirakta taragadi May Day numitagi Socialist Students Union of Manipur gi volunteers sing na kathokpa amaga loinana school asida oja oiduna Mahiroi Sing takpi tambi bagi thabak su chatharagani haiki thamjani wafam di April last week following manung da high level school sita wale oja sing asi thabirak ta taragadi
अखोई मे डे नुमितगी एसोसिएशन की वॉलंटियर सिंह सिलांगदुना वालिब ओजा सिंह असि पुनमक कोइना मेखतुना चपचाना ओजा वालिब सिंह असि हांगहंदना बखोइना सिंथा पांगबा होरगनी मखा तारक पोइना खोइना तोंगा तोंगांबा पाइखत पयाबा थरांग कया खोइना हाइबा लाइरब लोमी सिमिंगामी सिंगी माइरोइ सिंग मचा मचु सिंगी दमक खोइना एसोसिएशन ना चपचाना लेप्तुना पांगबा याबा मतेंग सिंह असि पांगनी लेंगाक तै खोइना मखोगी मतेंग नीदुना लेगदब नते खोइना तफम तोपा अंगम थौदांगनी चपचाना तोगने हाबसी एसोसिएशन की माखैदगी खंजरी तमेंगलोंगी तोक्सेम सब डिवीजन की मनुंग चनबा फाइटोल कुल की लंबी फिबम फत्तबना मियामना चथोक चसिंद खुदोंग चादबना महिरोई सिंह स्कूल काबा ngamdre lambi asi sembi dabagi mayokta khunja sing amasung mahiroi sing na khongchat ama chatkhre atuba matamda lambi sembi yu railway na lambi sokan bani haiba play card sing season nakhi mahiroi nupi macha ama na english sing dani tara tare tagi railway gi thabak suba horakhi badagi lambi asi sokche lakhi bani lambi fattabana school kabada luna nana kaba ngamdre atuba matamda lambi sembi yu haiki की इनपी women wing की chairperson बोसी सिंह सन्ना खुल असगी लंबी अहुम लेरंबनी अदुबु रेलवे की थबक लाकपदगी थोंग अमा सादुना खुंजा सिंह चथोक चसिन तौदुना लाकपनी रेलवे की पोट पुथोक पुसिन तौबदगी लंबी काहेना सोकचिंदुना चथोक चसिन दा खुदोंग चादबा मायोकनबनी महिरोई सिंह स्कूल काबदा थेंगनरिबा खुदोंग चादबा सिंह येंगलगा अथुबा मतमदा लंबी सेंबियो हाइकी requesting I'm asking the concerned authority to take a necessary action at the earliest within the rainy season. And if any agitation comes, I'm not going to take responsible. The concerned authority is going to take a responsible in this matter. Bemong Silsi amasung SR Akim Silsi nubu Mantri Pantha channel gi khulakpi famthol kabagi thoram khul gi community hall da ngasi pangthokre ngasi gi thoram adu da Consumer Affairs Minister Karam Shyam MLA Samuel Jendai ADC channel gi Vice Chairman TS Joy Lamkang channel da BJP gi merep oikiba Olis Silsi su sarukya khe Minister Karam Shyam na Manipur chokot pa haibasi India government ta tang laga oithokpa yaroi chokot ta ba haibasi ekoi gi responsibility na chokolansi hairabadi ekoi masel nungsi chanana amaga ikai khumnana punna hotna minaba mathau tai haiki chokot phase ekoi na porak kadam chokot re ekoi gi responsibility chokot le ekoi gi responsibility adu chokot lan ji haiba taragadi ekoi nungsi chanana leibaga amaga mateng pangnaraga amaga byabhar taunaraga cooperation pinaraga ai hotna minaba kanga Manipur si Kravasi si Pitrivi mangda adum sakta pa yaba phore Congress के MLA ओइने लेरिंगैदा मिनिस्टर अमत चिंगद लाकपियु याखिदे वोट काहौद्रबसु हौजिक्ति बीजेपी की लेंगाक असिददी चीफ मिनिस्टर फाउबा लाई हाइना तामई केंद्र के हानगे MLA जेटकिन खनबो न्यूमाइना फोंगदोखरे ngasi तामई कम्युनिटी हॉल द पांगथोखिबा बीजेपी की कुंट्रानिपा सुबा मपोक कुमोन अमदी बूथ लेवल वर्कर्स ट्रेनिंग थौरम द फोंगदोखिबनी बीजेपी तामई मंडल न सिनबा थौरम अदुदा बीजेपी की गेस्ट सेक्रेटरी केएच जिबोन जनरल सेक्रेटरी ऑर्गेनाइजेशन पी प्रेमानंद मैटे वंगांगलोय बेंजामिन माटे Tamenglong के वाइस प्रेसिडेंट पी तौमैबो तामई मंडल के प्रेसिडेंट के Hyulambo su sarukyaki KHS Jibona BJP की मिखल मया खक्तदा थबक तोबा पार्टी नते मिखल द माई पाक पाक तब थीदना मियांगी थबक तोई हाइकी कि खनबौ न मखा ताना चही मंगा कांग्रेस की MLA ओइने लेरिंगैदा मियांगी थबक निंग तमना तौबा ngамखिदे हौजिक BJP की वाइस प्रेसिडेंट ओइदुने लेरिबा मियांगी म्यूट ओइबा फंगद्रबसु तामैदा चीफ मिनिस्टर लाकपिना बा हाइजबदा याबिरकपदगी चौकत थौरांगी थबक कया मरुंग पाइखतले तेनख्रबा मतम मसिदा इमा कैथेल साबा लोइशिलकले रेसिडेंशियल मॉडल स्कूल अमसु थमलगनी हाइकी मरी तक मैम से हजिकी सब्जेक्ट कनागी मखादा मणिपुर की चीफ मिनिस्टर एन वीरेन सिंह की लुचिंग मखादा हाना कोई चिंगमी तमी तोंगान का अमाको तोंगान खलीबो कोसरुल मैम से हजिकी मंगोखरे इमोशनल अटैचमेंट लाखरे फिजिकल अटैचमेंट लाखरे Commerce and Industries at the Hills ADC na sinduna pangthokiba ahanba batch ke handloom weaving training course saruk yakiba sing certificate yen thokre District Council conference of the pangthokiba tharam aduda ADC ki chairman Haukolan Hangsing Vice Chairman Thangkazam Misau CEO T Manihar su saruk yaki ahanba tha taruk ki training asida trainee tara mangana saruk yaki
Measles Rubella Vaccination Program Chandel District ki Kengzoi Block na konba manung hanjinba mafam singda mai pakna pangthokre. Primary Health Center Morege MO in charge Dr. K.H. Santakumar na luchingduna Thingfai Gamfazol Zoldam Changpol Kangtuna Chingba Khul Singda Leiba Angang Singda Hidak Kapthokre. Hayeng New Somta Yausinduna Akoibada Leiba Khul Singi Angang Singda Hidak Kapthokani haiki. How kiba tang mari amasong mga da Senapati District ki manung chanba machil manaw ahunggi pognafam oikiba khongdei kulda pari puri khongul libagi chingmi tammi machil manaw oibagi mari sagatpa thoram ama khongdei Union History Research Committee na sinduna pangthokre tharmaduda Manipur gi sana konugi fam naiba samjet sabam kondum maiba hanbana lamjingduna miyoi nipana saba kangbu amana saruk yakhi Ngarang numidang pung tara makhairom taba aduwaida sakhangdaba singna leiba Laima shopping complex da dukan phamba miyoi ama furambadagi hojik Caesar Hospital da aruba fibam da laikanari hairi soklaba miyoi asigi maming thongam Uttam Kumar chahi nifu singjamai thongam lekai dagini mangol dagi sale mobile amasung sanagi lik ama lokre thogdok asigi matang da city police na case ama lokhatkre Thangjam Agro Group na linkatpa daycare pre-nursery, nursery amadi kindergarten ki oiba JJ School Montessori Koba School amangasi Ghari Makhalekai da hangdokre. School asigi promoter Thangjam Joy Kumar na Manipur gi hogolakliba angang singbo afaba lambida lamjing lamtak piduna malem gi oiba lamjel da saruk yanabagi pandam da school asi linkatpani school asi da lairaba mahi masing tamba ngamjadraba angang singi damakta cha da mga khaktuna lemna mahi masing tamhangani haiki. First MLA Trophy 7A side open knockout football tournament lisingani tara Nepal MLAS Biragi sponsor Makhada Kumbi Others Youth Organization Kumbi na Sinduna Kumbi Kangjibung Playground da ngarang dagi hokre Tim Kumnanga na sarok yaba tournament hogdokpagi thoram da Kumbi Kendrigi MLAS Bira Manipur Pollution Control Board ki Chairman L Radhakishore MLA Y Surchandra MLA P Sarachandra MLA T Robindro na maru oiba miyo singon na sarok yake Tinjang Kaijang daba afaba Manipur amadi Bharat semkatpada sana Khudingmaki Charba Daite Lehaina as Biran Haiki, Ahoban Mita Sanakiba match da CMB Ningthokongna Ward, Wapok Pibu, tie break the Taruk Manga the Maitiba Pikre, Ward ki player Samson bu first scorer ki Mana Pikre. Manipur Sarkar na college Taruk Lokshin Kibabu AISF na Sarkar Buthagat Pafungdo Rakli Komla Thabida Leiba Southeast Manipur College Punna Thaiduna Thamlamba Thawong Budi AISF Manipur State Council na Hakchin and Lowi Hairi Hojik Sanabagi Pau Kanglekpak Students Association Jiribam District Council na Sinduna Numit Hum Nichub na Pangthokadaba Ahan Bajiri Sports Meet Lising ni Tara Nepal ngasidagi Jiribam Higher Secondary Playground da hokre Medasida team Marina Saruk Yaba Nupa Macha Singe Football Amadi Tech of Tuck of War Masana Pangthok na duna hogdokre hogdokpagi thoram da SP Jiribam Police MOB KSA Jiribam District President L Bonson Jim Walkie President Thangjam Jini Debisu Charukyake ngasi ahobanumita KSA amadi MSF ke sanaris in a March past tatuna chief guest da salami piki Football da KSA na MSF goal ahum anida maitiba piki aduga ima ibel singi thauri jingna bida Jim Walk na WWOK ga sanaki Emphalis Football Association is Sinduna Ahan Balaikidraba Mongjam Ibocho Amasung Laikidrabi Ahan Bilaima Memorial Nines aside Men's Open Football Tournament Lakebe April Kunmapal Dagi Yororung Ground the Pangtok Lagani Selgi Manalu Palising Humbudra Yankai Amaditarana first, second, third Oigadoriba Tournament Asigi Ate Award Kya Supigadori Saruk Yaning Basing April Kunmanga Faubugi Manung the form Pisin Bayagani Hairi Manipur Tennis Association is Sinduna Tara Tarit Shubha Governor Trophy Cash Prize Tennis Championship Lagleba April Tara Mapal Dagi Kulumdoi Fauba Lamfel Pataleba Officers Club Tennis Complex the Pangtok Lagani Tournament Asida Chahi Taragi Makhada Nupama Chamasung Nupi Macha Chahi Tara Nitoi Makhagi Nupama Chamasung Nupi Macha Amadi Chahi Tara Mari Makhagi Nupama Chamasung Nupi Macha Singe Atoi Ahen Changdam Nagani Akupa Marol Association Asidagi Kanglabayagani Amarom the Association Asina Chahi Asigi Oina Pangtokadaba Tongan Tongamba Tournament Singi Lesu Phone Cray.
Handak pangthokkiba yangkai taruk suba Junior Mr. India yangkai nipal suba Senior Mr. India makok matang taraklaba Manipur gi mahut sinduna saruk yarubada mai paklaklaba sanaroi sing Old Manipur Bodybuilding and Fitness Association na lagliba April nipal da Sanjentong Guest House da taram nokpagi tharum ama pangthoklagani hairi. All Manipur Football Association ki chairol amada tarani tuisuba Manipur State League ta saruk yaramba team mapan tokhibana maram oiraga league asida sanagadaba team khaktang lemhobana maram oiraga tarani tuisuba State League asi association ki executive council ki mifam na makhatana pangthoktaba loishinba haina lepnare hairi. Ministry of Youth Affairs and Sports Government of India na Dronacharya Award lisangni taranipal amadi Rashtra Khel Prosahan Puruskar lisangni taranipal pinabagi-damak eligible oiba sports person amadi coach singdagi application kauri. Akupa marol Kumalampak taleba Directorate of Youth Affairs and Sports dagi khangnabayagani hairi. Makhatana sanabagi pau sports journalist Boya Ningthaujamdagi fangbigani. West Bengal gi Mekhala Manna Nupi Masagi amadi Manipur gi Haubam Busanna Nupa Masagi Sahi Tramri Makhagi Nupa Masa amadi Nupi Masagi National Ranking Aita Super Series Tournament ki title laukre. Manipur Tennis Association gi Mieng Makhada Imphal District Tennis Association na sinduna tha sigi tang ani degi state taratruki Nupa Masa amadi Nupi Masa Tennis Hanaroi Humputra na saru yaduna Lampen Patta Leba Imphal District Tennis Association gi Tennis Complex na satharakiba Sahi Tramri Makhagi Nupa Masa amadi Nupi Masagi National Ranking Aita Super Series Tournament ngasi loisan kre. Loisan bagi thorumda Deputy Speaker K. Rovindro, Manipur Tennis Association ki President T. Pamai, General Secretary Y. Ibotombi, Imphal District Tennis Association ki Treasurer S. Bobby Su Saruyake. Satarki tournament asigi ngasi sanaki ba Nupi Masagi singles ki aroiba match da West Bengal gi Mekhala Manna Maharashtra gi Pari Singbu set ani sino taruk ani amadi taruk ani da maiti piduna title lokhibani. Nupa Masagi sanaki ba aroiba match na Manipur gi Busan Haubam na West Bengal gi Arunabha Majumdar bu set ani ama taruk ama tare taruk amadi taranipal da maiti piduna title lokre. Satarki tournament asida Nupa Masa amadi Nupi Masagi doubles ki title lokhiba Nupa Masa amadi Nupi Masagi singles ki title lokhiba sanaroi singda thoram mapu singna trophy amadi certificate sing piduna pongning thawatki. Anishuba RKF FD Shanghai Trophy Veteran Football Championship ki ngasi sanakiba match da UPSA Lilong amadi Tabaspa Tabungkhok mai pakre. RK Person Developers Private Limited sponsor Torga United Veteran Football Association Mapal Kangjibung Sinduna Tha Sigi Tang amadagi team Taramapan group mari thongna khaidutuna Imphal gi Mapal Kangjibung sathariba championship asigi ngasi sanakiba ahanba match da UPSA Lilongna IEBFA Salam Thongbu Gol Mari Sinoda Maitiba Pikre match asida mai pakiba UPSA Lilongi goal singadu Mohonna match ki Nepal Subamadi Taramatoi Suba minute goal ani and Gandhina match ki Nifumatoi Subamadi Yankai Mapal Suba minute goal ani Sanduna match asi mai pakibani championship asigi Nisba match ki sanakibadana Tabaspa Tabungkhokna CBFA Lilong Sajingbu Gol Mari Sinoda Maitiba Piki Tabaspa Tabungkhoki mai pakibagi goal singadu en utamna Merski taratre suba ahan bahap ki ahapa minute ama amadi Merski kontranipal suba minute goal ahum sanki atopa goal aduna W Premsa na Merski ahum suba minute sanki bani sathariba championship asigi hain kilpung ani tabada Sirti Sandel amadi BB Pam Kaisampat ka sanagani ani suba match nung tilpung ahum makai tabada Plam Ya School amadi BSAC Suarsanpur ga sanaragani. Manipur Cricket Association na sinduna mamang thagi February tang taramari tigi tim taran saru yaduna Langtapal Public Ground na satharakiba mari suba play cricket tournament ki ngasi luang sungungi luang pupa cricket stadium na sanakiba match sa PSC Khuyathong na Eastern Sporting Ren Wangkhaibu ran sa maga kontratreta maitiba piki match sida PSC Khuyathong na tos ngamduna ahanba batting tokibada over kontra mangada wicket manga turaga ran chani yangkhai lokhi masigi paukhumda aniswa batting tokiba Eastern Sporting Ren Wangkhaina over kunipal ga ball anida wicket loina turaga ran sa maga taro humdoi khaglogduna match asi maiti kibani ngasi sanakiba match asida PSC Khuyathong gi sanaroi Saurabh na over tareta wicket ahum amadi ball sa maga supna marida ran sa maga taramathoi logduna man of the match taki Hayeng stadium asida Cyclone Thangmeban amadi Sam Khagempaliga elite qualifier match oina sanagani
अमरोमदा लंगथपाल पब्लिक ग्राउंड सथरिबा टूर्नामेंट असिगी ngasi sanakhiba match tana ipsa yumnam lekaina TCMDC thongjubu run humputra da maithiba pikre match asida TCMDC thongjuna tos ngamduna fielding khanki match asida mai pakhiba ipsa yumnam lekaina ahan batting tokibada over 13 ta wicket loina turaga run chamaga yankai humdoi lauki masigi pakhumda anisba batting tokiba TCMDC thongjuna over 39 ga ball marida wicket loina turaga run madifu 39 khak lawduna match asi maiti kibani ngasi sanakhiba match asida ipsa yumnam lekai gi sanaroi sibana wicket ahum amadi ball nifu 3 run humputra lawduna man of the match takhi sathariba tournament asigi hayeng ground asida napsa kha imphal amadi CDC salam lekai ga sanagani SYC Satudai Mikia Mayang Impal KYLSC Team A Kasikul Amadi KLYGC Kangmong Sathariba Anishuba Men's Village Open Volleyball Tournament ki semi final sangkre Kasikul Youth Library and Sporting Club na sinduna tha asigi tang ani dagi team tarani thoina group mari thongna khaidukuna club asigi ground na Sathariba Anishuba Men's Village Open Volleyball Tournament ki ngasi sanakhiba ahanba quarter final match ta SYC Satudai na RYC Moidang Popu set ahum sino Anishuba quarter final match ki sanakibada Maikia Mayang Impal na YDO Kurkulbu set ahum sino ahum suba quarter final match ki sanakibada KLYGC Kangmong na NYDO Kurkulbu set ahum ama amadi Marisuba quarter final match ki sanakibada KYLSC Team A Kasikul na NYDC Khaidembu set ahum anida maitibu piduna semi final sangkibani Sathariba tournament asigi ahanba semi final match saying ayuk pung 3 tabada SYC Satudai amadi Maikia Mayang Impal ga sanagani Anisuba semi final match nungkil pung amatabada KYLSC Team A Kasikul amadi KLYGC Kangmong ga sanagani Anisuba T Subol Memorial T20 Veteran Cricket Tournament ki ngasi sanakhiba match ta Napsa Khai Impal na Model Club Team B Singa Makhabu maitiba pikre Manipur Veteran Cricket Association na sinduna tha sigitang ani dagi team tare na group ni thongna khaidukuna Oriental College amadi Model Higher Secondary School ground Sathariba Anisuba T Subol Memorial Veteran T20 Cricket Tournament ki ngasi sanakhiba match ta Napsa Khai Impal na Model Club Team B Singa Makhabu wicket marida maitiba pikibani match asida maitikiba Model Club Team B Singa Makhana tos ngamduna ahanwa batting tokibada apiba over kunda wicket nipal turaga run chamaga kulhumdoi lauki masigi pakhumda Anisuba batting tokiba Napsa Khai Impal na over 13 ka ball ahumda wicket tarukak turaga apiba target adu yauduna match asi mai pakibani ngasi sanakhiba match asida Napsa Khai Impal gi sanroi Bogendrona wicket ama amadi ball kulhumdoi da run nifumathoi lauduna man of the match takhi Sathariba tournament asigi mathangi match tha asigi tang Nepal da cyclone thangmaiban amadi DSU kwa kaithel ga sanagani KPSC Kakchingna AFC Thawalbu maithiba piduna taramari suba DSA Trophy State 11 Invitation Football Tournament ki champion oikre District Sports Association Kakchingna sinduna mamang thagi tang kunma thoidagi team taruna grumani thongna khaidukuna association asigi ground Sathariba taramari suba DSA Trophy State 11 Invitation Football Tournament ki ngasi sanakhiba aroiba match ta KPSC Kakchingna AFC Thawalbu penalty de goal mari ahumda maithiba piduna champion oikibani match asida mai pakhiba KPSC Kakchingi goal singadu Tomba Ratan Shobha amadi Riaz na sanki match asida maiti khiba AFC Thawal gi goal singaduna N Sanjit Kumar ngangnei rin amadi TS Kennedy na sanki tournament asigi winner oikhiba KPSC Kakchingda trophy galonana lupali singyangkai amadi runners up takhiba AFC Thawal da trophy galonana lupali sing kuntra thormapu singna khusinaki All Star Kyangwina Isaikol Thiambo maitiba piduna Sathariba Kairau Kendra Singmitami Integrative Football Tournament ki final sangkre final da SCA Arapti Mayalekai ga thengnaragani Kairau Kendra ki MLA Laurembam Rameswar na sponsor toraga Urup Arapti Development Coordinating Committee na sinduna mamang thagi tang taramapal dagi team taramapal na grumari thongna khaiduktuna Arapti makhalakai kangjibungda Sathariba tournament asigi ngasi sanakhiba Anisuba semi final match ta
All Star Kyangwaina Isai Kol Tiambu goal ani amada mighty piduna final sankhibani. Match asida mai pakiba All Star Kyangwigi goal ani edu Kiran na goal ani Smilu amadi Rosan na goal amamam chanduna match asi mai pakibani. Match asida mai tikiba Isai Kol Tiamgi amatangarba goal aduna Kunji Sorna Sankhi. Kumbi Kendra ki MLA S Birana sponsor Toraga Kumbi Address Youth Organization na Sinduna Tha Sigi Tang Manga Dagi Tim Kun Manga Saru Yaduna Club Asigi Ground Sathariba Ahanba MLA Trophy 7-a-side Open Knockout Football Tournament ki ngasi sanakiba Mersta Yada Kangsuibi Mapalna KYC Kainobu Goal Ahum Sinoda Mighty Pikre Yada Kangsuibi Mapal ki goal singadu Ice Sanjoy Premsana Madi Gozen Sankhi Taga Jerry Boyay, Lusilak Padangasi Nomagi, Engasagi Pau, Pizeri. Environment Directorate State Climate and Weather Report ki matungina ngasigi kwaidiki hakiba Celsius degree kontra matoi dasmik yang kaitaru. Kwaidiki ingba Celsius degree tara dasmik humpumari. Chitya wising manan gisang maximum dasada maripu taratre dasmik taratruk minimum dasada control day dasmik kunipal oike ngasigi nong suki bagisang ani dasmik humpatra mari millimeter ni Hauzi aroi badamaru iba pau amuk kahanna Lamdam masigi sok nanaba government asina kariguma thabak amata tauroi haina Chief Minister N Birena BJP ki kuntraga nipal suba kumon thauramda phongdokre BJP na luchingba sarkar na chathariba scandal asina sarkar ge employees singi tolob amade pension piba ngamdabani haina Congress na maral sikre Masong Commonwealth Games ta Manipur ki weightlifter Kumukcham Sanjita Chanuna India ge nishuba gold laure medal laurba Mirabai amasung Sanjita da lupa lakh tara manga pinana ba laukthokre Nasigi one de STV na pijaba pau matang ashudu senjare mideng tabiri basigi mapam dagi kaina bidai ni jari pinabirasi